Sahi asigi oina amik nasinduna pangthokpa Best of Amik ki tharumda Best of Amik tarak laba khagopam priyobataga unaduna wari sanabagi paudam ama thamjari. ꯑꯍꯥꯟꯕꯃꯛꯇꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯗꯣꯝꯂꯕ ꯑꯃꯤꯛꯅ ꯁꯤꯟꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯑꯣꯐ ꯑꯃꯤꯛ 2022ꯒꯤ ꯑꯗꯣꯝꯂꯕ ꯑꯩꯈꯣꯏ ꯐꯥꯔꯁ ꯇꯥꯈꯤꯕ ꯑꯗꯨꯝꯕ ꯕꯦꯁ ꯑꯣꯐ ꯑꯃꯤꯛꯀꯤ ꯑꯦꯋꯥꯔꯗ ꯐꯪꯉꯕ ꯃꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯟꯕꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅꯒꯤ ꯄꯟꯒꯦ ꯏꯁꯩꯒꯤ ꯂꯝꯗ ꯈꯔ ꯃꯈꯩ ꯀꯨꯞꯅ ꯈꯪꯕ ꯑꯗꯨꯒ ꯏꯁꯩꯒꯤ ꯁꯟꯖ ꯁꯨꯔ ꯇꯥꯟ ꯃꯦꯟꯁꯤ ꯈꯔ ꯃꯈꯩ ꯑꯗꯣꯝꯅ ꯈꯪꯂꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯃꯤꯡꯁꯦ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯕꯦꯁ ꯑꯣꯐ ꯑꯃꯤꯛ ꯇꯥꯕꯒꯤ ꯍꯟꯗꯛꯀꯤ ꯀꯝꯄꯤꯇꯤꯁꯟꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯁꯩ ꯑꯃꯇꯪ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯃꯕ ꯃꯇꯨꯡꯗ ꯏꯁꯩꯗꯨꯒꯤ ꯃꯇꯨꯡꯗ ꯕꯦꯁ ꯑꯣꯐ ꯑꯃꯤꯛ ꯇꯥꯔꯤꯕꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯏꯁꯩꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔ ꯊꯧꯗꯥꯝ ꯀꯥꯃꯦꯁꯣꯔ ꯑꯣꯖꯥ ꯑꯁꯤꯅ ꯏꯁꯩꯁꯤ ꯁꯨꯔ ꯄꯥꯟꯕꯤꯕꯅꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯂꯩꯀꯣꯜꯅꯤ ꯂꯥꯏꯔꯩꯕꯥꯛꯅꯤ ꯃꯥꯂꯦꯝꯒꯤ ꯏꯃꯥ ꯅꯪꯒꯤ ꯃꯅꯤꯄꯨꯔ ꯆꯤꯡꯂꯦꯟ ꯆꯤꯡꯖꯥꯎ ꯃꯔꯤꯅ ꯑꯣꯏꯒ ꯌꯦꯠꯀ ꯊꯧꯒꯟꯕꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯂꯩꯀꯣꯜꯅꯤ ꯂꯥꯏꯔꯩꯕꯥꯛꯅꯤ ꯃꯥꯂꯦꯝꯒꯤ ꯕꯦꯁ ꯑꯣꯐ ꯑꯃꯤꯛ ꯇꯥꯔꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯝ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯛꯇ ꯅꯠꯇꯅ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤꯁꯨ ꯑꯗꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯥꯏ ꯏꯔꯝꯗꯝ ꯑꯁꯤꯒꯤꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏ ꯄꯨꯔꯛꯄ ꯉꯝꯖꯕꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕꯦꯁ ꯑꯣꯐ ꯑꯃꯤꯛ ꯇꯥꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯁꯥꯒꯤ ꯂꯩꯐꯝ ꯃꯤꯡ ꯑꯄꯣꯛꯄ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯀ꯭ꯂꯥꯁꯅ ꯀꯌꯥꯅꯣ ꯑꯃꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ ꯀꯌꯥꯕꯨ ꯀꯥꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯗꯤꯇꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯑꯩꯁꯦ ꯈꯨꯔꯥꯏ ꯀꯣꯡꯄꯥꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯄ꯭ꯔꯤꯌꯣꯕꯔꯇꯥ ꯈꯥꯕꯨꯛꯐꯝ ꯄ꯭ꯔꯤꯌꯣꯕꯔꯇꯥ ꯑꯗꯨꯒ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡꯅ ꯈꯥꯕꯨꯛꯐꯝ ꯄ꯭ꯔꯦꯃꯥꯅꯟꯗ ꯀꯧꯏ ꯏꯁꯩꯒꯤ ꯀ꯭ꯂꯥꯁꯁꯤ ꯕꯤꯁꯥꯔꯠ ꯐꯥꯎꯗꯤ ꯇꯧꯖꯔꯤ ꯁ꯭ꯀꯨꯜꯂꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯂꯝ ꯂꯥꯛꯄꯁꯦ ꯃꯁꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯂꯥꯛꯀꯦ ꯏꯁꯩꯒꯤ ꯏꯅꯣꯠ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯏꯁꯩꯒꯤ ꯁꯛꯅꯤꯡꯕꯒꯤ ꯏꯅꯣꯠ ꯇꯝꯅꯤꯡꯕꯒꯤ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯤ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯂꯥꯛꯄꯅꯣꯗꯣ ꯊꯝꯕꯤꯌꯨ ꯊꯝꯖꯒꯦ ꯑꯩ ꯏꯁꯩꯁꯦ ꯑꯗꯨꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯁꯛꯑ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯄꯥꯝꯖꯔꯛꯑꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯣ ꯑꯗꯨꯝ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯏꯁꯩꯁꯦ ꯑꯩ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯗꯨꯝ ꯏꯁꯩꯁꯦ ꯄꯥꯝꯕ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯑꯗꯨꯝ ꯑꯩꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯒ ꯇꯧꯔꯒ ꯑꯣꯖꯥ ꯁꯣꯔꯤ ꯁꯦꯟꯖꯝꯗ ꯃꯔꯛ ꯑꯃ ꯆꯠꯂꯝꯃꯦ ꯏꯁꯩꯒꯤ ꯂꯝꯁꯤ ꯆꯪꯉꯛꯄꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯥꯝꯅ ꯍꯧꯔꯛꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨ ꯕꯤꯁꯥꯔꯠ ꯐꯥꯎꯕ ꯇꯝꯕ ꯃꯇꯝꯗ ꯏꯁꯩ ꯇꯝꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯏꯁꯥꯗ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯑꯗꯨ ꯃꯁꯤ ꯑꯗꯒꯤ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔꯗ ꯇꯝꯕꯗ ꯊꯦꯡꯅꯕ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯈꯔ ꯊꯝꯕꯤꯌꯨ ꯍꯣꯏ ꯊꯝꯖꯒꯦ ꯕꯤꯁꯥꯔꯠ ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯏꯌꯔ ꯅ꯭ꯌꯨ ꯐꯥꯔꯁ ꯏꯌꯔ ꯑꯣꯜ ꯐꯥꯔꯁ ꯏꯌꯔꯗꯒꯤꯅ ꯑꯩꯈꯣꯏ ꯕꯤꯁꯥꯔꯠ ꯐꯥꯎ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯝ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔꯁꯦ ꯌꯥꯝꯅ ꯐꯩ ꯑꯣꯖꯥꯁꯤꯗ ꯇꯝꯃꯀꯥꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯊꯥꯛꯁꯤꯗ ꯌꯧꯕ ꯉꯝꯖꯔꯛꯄꯅꯦ ꯀꯝꯄꯤꯇꯤꯁꯟꯁꯦ ꯌꯥꯎꯕꯒꯤ ꯋꯥꯐꯝꯁꯦ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯁꯤ ꯌꯥꯎꯕꯒꯤ ꯋꯥꯐꯝꯁꯦ ꯁꯤꯁꯨ ꯑꯩꯒꯤ ꯑꯣꯖꯥ ꯑꯩꯒꯤ ꯑꯗꯤꯒꯨꯔꯨ ꯑꯣꯏꯖꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔ ꯑꯁꯤꯅ ꯌꯥꯝ ꯑꯗꯨꯝ ꯂꯝꯖꯤꯡꯕꯤꯔꯒ ꯂꯥꯛꯑꯦ ꯑꯩꯁꯦ ꯑꯗꯨꯝ ꯑꯣꯖꯥꯁꯤꯅ ꯑꯗꯨꯝ ꯏꯁꯩ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯕꯗ ꯑꯃ
ꯏꯁꯩ ꯑꯃ ꯍꯦꯛ ꯁꯤꯗ ꯀꯩꯅꯣꯝꯃ ꯀꯩꯅꯣ ꯇꯧꯗꯧꯔꯦ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯑꯣꯖꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯔꯛꯄ, ꯑꯗꯒꯤ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯁꯜꯂꯨꯅ ꯑꯗꯨꯝ ꯑꯣꯖꯥꯁꯤꯅ ꯇꯧꯔꯒ ꯑꯣꯖꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯎꯖꯩ꯫ ꯍꯟꯗꯛꯀꯤ ꯀꯝꯄꯤꯇꯤꯁꯟꯗ ꯁꯛꯈꯤꯕ ꯏꯁꯩ ꯃꯇꯦꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯊꯝꯕꯤꯌꯨ꯫ ꯏꯁꯩꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥ ꯂꯥꯏꯖꯇꯦꯟꯅ ꯏꯁꯩꯁꯦ ꯀꯩꯅꯣ ꯇꯧꯕꯤꯕꯅꯤ, ꯁꯨꯔ ꯄꯥꯟꯕꯤꯕꯅꯤ, ꯑꯗꯨꯒ ꯑꯣꯖꯥ ꯑꯦꯀꯦꯟꯗ꯭ꯔ ꯇꯦꯟꯁꯨꯕ ꯃꯥꯅ ꯂꯤꯔꯤꯛꯁ ꯇꯧꯕꯤꯕꯅꯤ ꯏꯁꯩꯁꯦ꯫ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯖꯒꯦ꯫ ꯊꯃꯣꯏꯂꯛꯀ ꯂꯣꯟꯊꯣꯛꯇꯦ, ꯆꯤꯝꯕꯥꯜ ꯋꯥꯁꯨ ꯍꯥꯏꯉꯝꯗꯦ, ꯄꯥꯈꯪ ꯄꯨꯛꯅꯤꯡ ꯅꯨꯡꯕꯪꯅꯩ, ꯅꯨꯔꯥꯒꯤ ꯆꯦꯡꯂꯧ ꯁꯛꯍꯦꯟꯕꯤ, ꯄꯣꯂꯣꯏ ꯃꯤꯡꯂꯦꯟ ꯇꯥꯛꯂꯝꯗꯦ, ꯊꯃꯣꯏꯂꯛꯀ ꯂꯣꯟꯊꯣꯛꯇꯦ, ꯊꯃꯣꯏꯂꯛꯀ ꯂꯣꯟꯊꯣꯛꯇꯦ꯫ ꯑꯩ ꯁꯤ ꯃꯇꯦꯛ ꯈꯤꯇꯪ ꯊꯝꯖꯒꯦ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯐꯖꯕ ꯃꯌꯦꯛꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯣꯕꯇꯅ ꯁꯛꯄꯤꯈꯤꯕ ꯁ꯭ꯇꯥꯏꯒꯤ ꯁꯔꯨꯛꯁꯤ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯏꯕ ꯇꯥꯏ ꯏꯁꯩ ꯃꯄꯨꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯁꯥꯡꯕ ꯏꯁꯩ ꯑꯃ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯥꯍꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ꯫ ꯄ꯭ꯔꯤꯃꯤꯌꯔꯂꯤ ꯔꯥꯎꯟꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁꯀꯤ ꯊꯦꯡꯅꯕꯁꯤ ꯃꯁꯤꯗꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯟ ꯀꯌꯥꯃꯨꯛ ꯊꯦꯡꯅꯩ, ꯑꯗꯨꯒ ꯃꯐꯝ ꯀꯗꯥꯏꯗ ꯇꯧꯈꯤ, ꯌꯥꯝꯅ ꯀꯝꯄꯤꯇꯤꯁꯟꯁꯦ ꯇꯐ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯊꯝꯕꯤꯌꯨ꯫ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯥꯎꯟꯁꯤꯗ ꯑꯩꯈꯣꯏ 11 ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩ꯫ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯂꯥꯛꯇꯦ, ꯁꯤꯡꯒꯔꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯤꯡꯒꯔꯁꯦ꯫ ꯑꯗꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯁꯪꯒꯤꯠ ꯀꯂꯥ ꯁꯪꯒꯝ ꯍꯣꯜꯗ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯥꯎꯟꯁꯦ ꯇꯧꯈꯤ, ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯝ ꯌꯥꯝ ꯇꯐ ꯑꯣꯏꯈꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ, ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟ ꯐꯖꯅ ꯇꯧꯋꯤ, ꯑꯗꯨꯝ ꯑꯣꯖꯥ ꯖꯨꯔꯤ ꯑꯩꯈꯣꯏ ꯖꯖꯦꯁꯁꯤꯡꯅ ꯑꯗꯨꯝ ꯐꯖꯅ ꯑꯆꯨꯝꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯈꯤ꯫ ꯑꯩꯈꯣই ꯏꯁꯩ ꯀꯩꯅꯣꯁꯤꯒꯤ ꯑꯣꯏꯅ ꯐꯥꯏꯅꯦꯜꯁꯤꯒꯤ ꯑꯣꯏꯅ ꯔꯥꯎꯟ 3 ꯄꯥꯡꯊꯣꯛꯑꯦ꯫ ꯔꯥꯎꯟ 3ꯁꯦ ꯐꯥꯔꯁ ꯔꯥꯎꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩꯁꯦ, ꯑꯗꯒꯤ ꯁꯦꯀꯦꯟ ꯔꯥꯎꯟꯗꯅ ꯑꯩꯈꯣꯏ ꯁꯦꯃꯤ ꯐꯣꯛ, ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯏꯁꯩꯁꯤꯒ ꯇꯣꯠꯅꯔꯒ ꯁꯨꯃꯥꯏꯅ ꯆꯠꯄ ꯏꯁꯩ ꯑꯃꯒ ꯁꯨꯃꯥꯏꯅ ꯂꯩꯌꯦ꯫ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯆꯣꯏꯁ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯁꯦꯃꯤ ꯐꯣꯛꯀꯤ ꯃꯇꯝꯗꯨꯗ ꯁꯛꯈꯤꯕ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯊꯝꯕꯤꯌꯨ꯫ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯑꯩꯕꯝ ꯁ꯭ꯌꯥꯝꯅ ꯁꯛꯄꯤꯔꯝꯕ ꯏꯁꯩꯅꯤ, ꯁꯦꯃꯤ ꯐꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯏꯁꯩꯅꯤ꯫ ꯑꯗꯣ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨꯅ ꯍꯥꯏꯖꯔꯤ꯫ ꯄꯦꯝꯆꯥꯛ ꯂꯥꯏꯕꯛ ꯆꯥꯎꯕꯤ, ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯃꯪꯂꯦꯗꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯄꯦꯝꯆꯥꯛ ꯂꯥꯏꯕꯛ ꯆꯥꯎꯕꯤ, ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯃꯪꯂꯦꯗꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ 2022ꯁꯤꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯕꯦꯁ ꯑꯣꯐ ꯑꯃꯤꯛ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯁꯦ, ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ꯫ ꯁꯨꯃꯥꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤꯁꯨ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯨꯔꯛꯄ ꯉꯝꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ, ꯏꯁꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯔꯝꯗꯝꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯦꯀꯣꯅ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯒ ꯑꯃꯤꯛꯀꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯤꯕꯁꯦ, ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯒꯤ ꯑꯩꯒꯤ ꯏꯈꯥ ꯊꯥꯕꯁꯤꯡꯁꯨ ꯑꯗꯨꯝ ꯃꯊꯪ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ꯫